Impact TV bu midiyang tabiro pumna mapu tenzing puprom na ikok no khurumjari ngasigi Manipur Rockers ki akhanaba tangkak asida yingbiri pumyam pumna mapusu taramna okchari ngasigi akhoina yamna khanana lokhachawa band asigi mamingna Euphonious yamna kanna machin tumkhalakliba duguma no band amakhakni aduna band gi members sing akoi makhoi gi studio da leire Impact TV na mo laktuna hai tare ko akoi gi band member kudimak ai gi site leire duna thagi mingne leifamne aduga band asida kari karamba member oina leibibno haibudu mo ai ming Tony Rajkumar Piyananda Tony Rajkumar kawe ko adudagi ai je band sida guitarist oina leijabane aduga ai khoi bagi maming sina Indra Kumar aduga khoi mamagi maming na Kanita Kaisam kawe aduga khoi gi yumse Sagolban Sayang dagi oidune ai ming na Michelle RK ai Kaisam thong top direct tagine aduga ai se si band sida vocalist oina leijabane aduga mama gi ming na Lion Rakpam Rabina do papa gi ming na Brila RK ai gi ming na nong sabo okram aduga ai gi life on je khongmon okram su thek aduga baba gi ming na okram Subhachandra aduga mama gi ming na okram Jenilata aduga ai se bn sida drummer oina lei drummer oina ba ai gi ming na kangba mendesai wangkhai dagi ne aduga aina bn sida guitarist oina leijabane mama gi ming na Khuraijam Jiban Lata da papa gi na kangba sunu ai gi ming na Dipu Khetrimung kawe ai noi mung dagi ne ai je bn sida bassist oina leijabane aduga ima gi maming na Khetrimung Premavati kawe ipa khoi ba gi maming na Khetrimung Durendra kawe band gi maming sida Euphonious hai ko Euphonious yamna su tongan ba yamna tongan ba tabdu jam nungai ha sigi artisan ka maina wan tokse ka maina hai gani ha dum khangje 2019 da 2019 gi September date 9 jida art people have kanosina sinbi da new art na event ama tawibo ko masi complex ta aduda haidi akoi jo Michel je ma atum kan akoi ben oina form tawje ming je kano leitri ba adu Michel and her ben toga adman ta thok ebo ko aduda gi hawraga thokhibani ba ben se adu thokpa sida ai hanagi ben match hai ai college high school kano da ko class 11 12 ta pulakpa adu maina khaidi khara pul ebo ko adu gi khoi imanaba singji ga pullaga dum music oina pulak tawundara ko hai tai ado mokoiga pullaga dum ajiki benje Michel gi thokhiba adu event sida adu thokpa sida haidi madum matung thokhiba di benje form tawgre adu tawba matung sida kano se music kamaina thonji yana sum haina rakpa matam sida ne akoi band member hai ha khoi hanagi kano member hai tare ko adu moi amana hari chwana Euphonious kausira pasirana adi Euphonious haibje adi taba kanda pleasant of a sound do mana haibani bo adu mana to thon chena haina bi du mana like okay tab dem pleasant of a sound haibani adu di Michelle la agi am pleasant of a sound dei ko azing Michelle je dum viewers sing azum khangbira mani ekoi gi yam kanna maming leir ba ikheng lakta song du da chan ga dum Michelle adu gi isa gi ju cover song adagi YouTube ta kai da dum yam pamna na hojik leiri isa gi band zida lagding da isa je hana keno isai gumba tambirakpa gumba lei ki bra aduga kamaina isai gi lamji da changki ki ha khonje ai se hana isai di tame aina class 4 5 kark pase sai da ai je Shri Bamakunda Deva Music College tame eba aduga dum first year muk lo challe aduga mathangda oja Sadananda tame adu matungda oja Bimala da Hindustani music to ina tame eba ado dai tame adu matungda music datoni hoise 2019 sare thengnare aduga akoi je dumaina event am thokpadagi band je sumaina form tawbi given okay adugi marakta da najik event je thokjinge marakta da Michelle gi cover song gum kai gum adum tawi aduna kamai ka journey jing mai hobi journey je akoi chena ahan da idea je pirakpane ba hadi YouTube am hang share khochirana andai di ai je sum video je dum phone da ngahak namjalaga sum YouTube ta thagatri kan da WhatsApp ta hana sum akoi chena ga thagat pi ba ID phone pai jiba du da aduda ma je mi ngai na sum thanaro habidagi adum reach to yam khale eba adaidi adum akoi chena su YouTube to dum hang ase mean to reach to hengalamni nana adaidi dum YouTube ta hang ba hodagi hadi han dai su jiki sai do reach yama bani ne hena su thinthuna hadi hogat leba adumai taw kimna hadi ei sum
ꯀꯩ ꯍꯥꯏꯅꯤ ꯑꯩꯅꯁꯨ ꯄꯥꯝꯖꯕꯩ ꯁꯨꯝ ꯊꯥꯒꯠꯆꯕꯗꯣ ꯑꯗꯨꯗ ꯌꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯖꯔꯅꯤꯗꯨꯁꯨ ꯍꯥꯏꯗꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯆꯪꯕꯤꯔꯛꯏꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯑꯃꯈꯛ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯐꯪꯖꯕꯅꯤ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯈꯤꯕꯅꯣ ꯁꯣꯝꯒꯤ ꯖꯔꯅꯤꯁꯤꯅ ꯗ꯭ꯔꯝꯃꯤꯡꯁꯦ ꯀꯃꯥꯏꯅ ꯇꯝꯕꯤꯔꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯇꯁꯦꯡꯕꯒꯤꯗꯤ ꯗ꯭ꯔꯝ ꯊꯤꯟꯕ ꯍꯧꯔꯛꯄꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯁꯦ ꯒꯤꯇꯥꯔꯅꯤ ꯍꯥꯟꯅ ꯄꯥꯝꯖꯕꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 6, 7ꯒ ꯀꯥꯔꯛꯄꯁꯦ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯂꯩꯈꯠꯂ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯔꯒ ꯈꯣꯡꯕꯒꯤ ꯃꯑꯣꯡꯁꯦ ꯇꯧꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯁꯨꯝ ꯄꯨꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯦ ꯐꯣꯝ ꯇꯧꯁꯤ ꯀꯥꯏꯅ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯁꯤꯗꯩꯁꯤꯗ ꯗ꯭ꯔꯝ ꯊꯤꯟꯕꯤꯅꯕ ꯃꯤꯁꯦ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯒꯤꯇꯥꯔ ꯈꯣꯡꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯥ ꯏꯁꯩ ꯁꯛꯀꯦ ꯍꯥꯏ ꯕꯦꯁ ꯈꯣꯡꯒꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯗ꯭ꯔꯝ ꯊꯤꯟꯕꯤꯅꯕꯁꯦ ꯂꯩꯔꯛꯇꯕꯗꯒꯤ ꯐꯔꯦ ꯚꯥꯏ ꯑꯩ ꯗ꯭ꯔꯝ ꯊꯤꯜꯂꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯗ꯭ꯔꯝ ꯊꯤꯟꯕꯒꯤ ꯖꯔꯅꯤꯁꯦ ꯈꯔ ꯍꯧꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯗ꯭ꯔꯝ ꯊꯤꯟꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯇꯝꯃꯛꯈꯤꯕꯅꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯛꯄꯗꯤ ꯇꯧꯈꯤꯕꯗ ꯑꯁꯦꯡꯕꯒꯤꯗꯤ ꯒꯤꯇꯥꯔꯅꯦꯕ ꯑꯩꯅ ꯄꯥꯝꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯗꯨꯒ ꯗ꯭ꯔꯝ ꯊꯤꯟꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈoi ꯕꯥꯒꯅꯁꯨ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯦꯕ ꯑꯍꯥꯟꯕꯗꯗꯤ ꯊꯤꯟꯕ ꯍꯧꯒꯠꯂꯛꯄꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯁꯦ ꯎ ꯁꯨꯏꯕ ꯑꯗꯨꯅ ꯕꯕꯥꯅ ꯎ ꯁꯨꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯗ ꯈꯔ ꯑꯣꯜ ꯁ꯭ꯀꯨꯜ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯣꯄꯤ ꯅꯨꯡ ꯊꯥꯗꯕꯤꯗ ꯊꯥꯏꯅꯒꯤ ꯋꯥꯁꯤꯅ ꯏꯠꯂꯒ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯕꯤꯁꯦ ꯇꯧꯋꯦ ꯑꯗꯨꯅ ꯋꯥꯁꯤ ꯏꯠꯂꯒ ꯊꯝꯃꯦꯕ ꯎꯄꯨ ꯀꯥꯡꯊꯣꯟ ꯁꯥꯕꯁꯤꯗ ꯐꯥꯅꯅꯕ ꯑꯗꯨꯗꯒꯤ ꯆꯩ ꯑꯅꯤꯁꯦ ꯂꯧꯊꯣꯛꯑꯒ ꯑꯩ ꯃꯣꯟꯗ ꯀꯩꯗ ꯊꯤꯟꯕ ꯇꯝꯃꯤ ꯃꯣꯟꯗ ꯀꯩꯗ ꯏꯁꯩ ꯇꯥꯔꯒ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟ ꯑꯃ ꯌꯦꯡꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯁꯨ ꯂꯩꯇꯦꯕ ꯑꯗꯨꯗꯨꯅ ꯅꯥꯀꯣꯡꯁꯤꯅ ꯍꯦꯠꯐꯣꯟꯁꯤꯗ ꯇꯥꯔꯅꯤ ꯑꯗꯨꯗꯒꯤ ꯁ꯭ꯄꯤꯀꯔꯁꯦ ꯑꯃꯨꯛ ꯂꯩꯈꯠꯂ ꯇꯥꯔꯅꯤ ꯑꯗꯨꯗꯨꯒ ꯇꯧꯔꯒ ꯀꯃꯥꯏꯅ ꯊꯤꯜꯂꯤꯅꯣꯅ ꯃꯣꯟꯁꯤꯗ ꯀꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯒꯤ ꯊꯤꯟꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯃꯦꯇ꯭ꯔꯤꯛꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯒ 11 ꯀꯥꯔꯛꯄꯗꯒꯤꯗꯤ ꯗꯥ ꯗꯤꯅꯦꯁꯅ ꯏꯅꯣꯁꯦꯟ ꯑꯥꯏꯁꯀꯤ ꯍꯧꯖꯤꯛ ꯗ꯭ꯔꯃꯔ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯃꯥꯁꯦ ꯊꯦꯡꯅꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯗꯥ ꯗꯤꯅꯦꯁꯁꯦ ꯊꯦꯡꯅꯔꯦ ꯑꯗꯨꯗꯒꯤ ꯐꯦꯁꯕꯨꯛꯀ ꯄꯥꯏꯅꯔꯕꯗꯤ ꯈꯪꯅꯔꯦ ꯗꯥꯗꯥ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯗꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯩꯁꯦ ꯗ꯭ꯔꯝ ꯊꯤꯟꯕ ꯄꯥꯝꯖꯩ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯒꯤ ꯂꯥꯛꯄꯒꯤ ꯀꯦꯔꯤꯌꯔꯁꯤꯗ ꯃꯥꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯛꯈꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯒꯗꯧꯕꯅꯤ ꯈꯣꯠꯀꯗꯧꯕꯅꯤ ꯁꯤ ꯂꯩ ꯈꯣꯠꯂꯤ ꯑꯗꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤ ꯃꯥꯅ ꯒꯥꯏꯗ ꯇꯧꯕꯤꯔꯛꯈꯤ ꯃꯥꯅ ꯒꯥꯏꯗ ꯇꯧꯕꯤꯔꯛꯈꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯊꯤꯟꯕꯁꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯁꯦ ꯑꯍꯥꯟꯕ ꯑꯩꯒꯤ ꯗ꯭ꯔꯝ ꯁ꯭ꯇꯤꯛ ꯑꯍꯥꯟꯕ ꯂꯩꯕꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯝꯗꯥꯏꯗ ꯂꯩ ꯑꯗꯣ ꯃꯇꯝꯁꯤꯗ ꯇꯣꯜꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯏꯃꯥꯟꯅꯕ ꯃꯣꯏꯁꯦ ꯏꯁꯩ ꯇꯧꯅꯤꯅ ꯇꯧꯕ ꯑꯗꯣ ꯗ꯭ꯔꯝ ꯊꯤꯟꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯛꯄꯁꯤꯗꯒꯤ ꯈꯨꯗꯛꯇꯅꯤ ꯑꯗꯨ ꯂꯩꯔꯤꯁꯤꯁꯨ ꯁꯤ ꯒꯣꯕꯔꯅꯔ ꯃꯅꯤꯡꯗꯒꯤ ꯂꯩꯕꯅꯤ BR ꯃ꯭ꯌꯨꯖꯤꯀꯦꯜꯗꯨꯗꯒꯤ ꯑꯗꯣ ꯃꯇꯝꯗꯨ ꯂꯨꯄꯥ 100ꯈꯛ ꯄꯤ ꯗ꯭ꯔꯝ ꯀꯤꯠꯁꯦ ꯗ꯭ꯔꯝ ꯀꯤꯠ ꯅꯠꯇꯦ ꯖꯁ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯁꯦ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯁꯤꯗꯪ ꯂꯩꯔꯗꯤꯅꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩ ꯄꯦꯗꯜ ꯂꯩꯕ ꯅꯠꯇꯦ ꯀꯔꯤꯝ ꯂꯩꯕ ꯅꯠꯇꯦ ꯖꯁ ꯍꯥꯏꯗꯤ ꯄꯥꯝꯖꯃꯟꯈꯤꯕꯒꯤ ꯍꯥꯏꯗꯤ ꯃꯣꯟꯗ ꯀꯩꯗ ꯊꯤꯟꯕ ꯑꯗꯨꯕꯨ ꯍꯩꯔꯒꯗꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯑꯩꯅꯒ ꯑꯩꯈꯣꯏ ꯃꯥꯗꯒ ꯑꯩꯅ ꯏꯃꯥ ꯑꯩ ꯗ꯭ꯔꯝ ꯁ꯭ꯇꯤꯛ ꯑꯝꯇ ꯂꯩꯒꯦ ꯄꯩꯁꯥ ꯑꯩꯗ ꯄꯤꯌꯨꯒ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯈꯣꯟꯗꯥ ꯈꯔ ꯊꯤꯔꯒ ꯉꯥꯡꯕ ꯌꯥꯎꯈꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯆꯦꯛ ꯁꯨꯕ ꯆꯠꯂꯒ ꯑꯣꯏꯅ ꯂꯩꯔꯣ ꯈꯣꯠꯂꯣ ꯀꯥꯏ ꯍꯥꯏꯗꯤ ꯄꯥꯝꯖꯗꯕꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯔꯣꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯝ ꯃꯅꯥ ꯈꯥꯛꯆꯟꯕ ꯑꯗꯨꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯏꯗꯤ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯁꯦꯠꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯄꯁꯥ ꯆꯥꯁꯜꯂꯒ ꯑꯗꯨꯒꯨꯝꯕꯒꯤ ꯏꯃꯦꯖ ꯑꯃꯁꯨ ꯍꯥꯏꯗꯤ ꯁꯣꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯗ꯭ꯔꯝꯒ ꯒꯤꯇꯔꯒ ꯈꯜꯂꯣ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯝ ꯈꯜꯂꯗ꯭ꯔꯥ ꯒꯤꯇꯔ ꯈꯜꯂꯗ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯗ꯭ꯔꯝꯗꯤ ꯈꯜꯂꯅꯤ ꯑꯗꯨ ꯒꯤꯇꯥꯔꯁꯨ ꯈꯣꯡꯅꯤ 이사주 기타리스트 아니고 이사주 밴드에서 좀 내자리. 에다가 formal educationꯒꯨꯝꯕ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯑꯗꯣꯝꯗꯤ ꯀꯃꯥꯏꯅ ꯂꯥꯛꯄꯤꯒꯦ ꯖꯔꯅꯤꯁꯦ? ꯑꯩꯁꯦ ꯑꯣꯏꯅ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯀꯨꯜꯗ ꯆꯠꯄꯗꯤ ꯂꯩꯇꯦ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯅꯨꯄꯥ ꯏꯌꯥꯝꯕ ꯑꯃꯅ ꯒꯤꯇꯔꯁꯦ ꯄꯨꯔ ꯂꯥꯛꯑꯒ ꯑꯩꯃꯥꯡꯗ ꯁꯨꯝ ꯈꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯗ ꯄꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯈꯔ ꯁꯨꯝ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯒ 2020ꯗ ꯄꯤꯌꯥꯟꯗꯒ ꯑꯩꯒꯁꯦ ꯏꯝꯐꯥꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯃ꯭ꯌꯨꯖꯤꯛ ꯑꯅ ꯂꯩꯕ ꯑꯗꯨ ꯏꯕꯥꯅꯤ ꯊꯦꯡꯅꯕꯗꯨꯅ ꯃꯥꯅ ꯗꯥꯏꯟ ꯗꯤꯁꯕꯤꯌꯟ ꯌꯥꯎ ꯌꯥꯒꯗ꯭ꯔꯥ ꯇꯣꯅꯤ ꯗꯥꯏꯟ ꯗꯤꯁꯕꯤꯌꯟ
ꯃꯥꯅ ꯗꯥꯏꯟꯇꯤꯁ ꯑꯩꯈꯣꯏ ꯕꯦꯟꯒꯤ ꯃꯤ ꯋꯥꯠꯂꯤ ꯕꯦꯟ ꯌꯥꯎ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯩ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯌꯥꯎꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯕꯦꯟ ꯑꯇꯣꯞꯄ ꯑꯇꯣꯞꯄꯒꯁꯨ ꯌꯥꯎꯕ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯁꯥꯒꯤꯀꯣ ꯑꯗꯨ ꯗꯤꯄꯨꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯤ ꯕꯦꯁꯤꯁ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯁꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩꯅ ꯊꯦꯡꯅꯖꯕ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯒꯟꯕ ꯀ꯭ꯋꯥꯏꯠ ꯑꯣꯏꯒꯟꯕ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗꯨꯒ ꯁꯨꯝ ꯆꯥꯟꯅꯖꯩ ꯀꯃꯥꯏꯅ ꯂꯥꯛꯄꯤꯒꯦ ꯖꯔꯅꯤꯁꯤꯗꯤ ꯖꯔꯅꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯗ꯭ꯔꯃꯔꯅꯦꯕ ꯀꯩꯅꯣ ꯁꯤꯟꯁ ꯐ꯭ꯔꯣꯝ ꯀꯩꯅꯣꯗꯒꯤ 2005ꯗꯒꯤ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯛꯆꯥꯡꯁꯦ ꯅꯥꯕ ꯍꯥꯏꯇꯥꯔꯦ ꯆꯈꯥꯎ ꯁꯣꯛꯄꯒꯤ ꯅꯥꯕ 2017 ꯑꯗꯥꯏꯗ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯩ ꯊꯣꯛꯇꯤ ꯊꯣꯛꯅꯤꯡꯕ ꯑꯗꯩ ꯗ꯭ꯔꯝꯁꯦ ꯊꯤꯟꯕꯗꯤ ꯑꯃꯨꯛ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯁꯦ ꯈꯤꯇꯪ ꯒꯤꯇꯔꯁꯨ ꯈꯔ ꯄꯥꯝꯃꯦꯕ ꯑꯩꯅ ꯒꯤꯇꯔꯒꯨꯝꯕꯁꯤꯗꯤ ꯍꯥꯏꯐꯦꯠ ꯃꯤ ꯑꯍꯩꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯩꯅ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯗꯤ ꯌꯧꯕ ꯉꯝꯃꯔꯣꯏ ꯈꯪꯕꯅꯤꯅ ꯑꯩꯅ ꯕꯦꯁꯁꯤ ꯑꯣꯏꯅ ꯈꯣꯡꯉꯦ 2017ꯗꯒꯤ ꯊꯥꯏꯅ ꯕꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯀꯂꯔꯁ ꯍꯥꯏꯅ ꯑꯗꯨꯗꯩ ꯈꯣꯡꯉꯤꯗꯩ ꯁꯨꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯖꯔꯅꯤꯁꯤꯗꯤ ꯈꯤꯇꯪꯗꯤ ꯀꯨꯏꯗꯤ ꯀꯨꯏꯔꯦꯀꯣ ꯁꯣꯝꯒꯤꯁꯦ ꯑꯗꯨꯗꯤ ꯃꯜꯇꯤ ꯇꯦꯂꯦꯟꯇꯦꯗꯇꯤ ꯌꯥꯝ ꯑꯣꯏ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯑꯃ ꯈꯣꯡꯉꯒꯦꯅ ꯍꯦꯛꯇ ꯈꯣꯡꯕ ꯉꯝꯕꯁꯤꯁꯨ ꯀꯣ ꯑꯗꯨꯁꯨ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯈꯛꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯒ ꯀꯃꯥꯏꯅ ꯐꯣꯝ ꯇꯧꯕꯤꯒꯦ ꯍꯥꯏꯗꯤ ꯇꯣꯅꯤꯅꯕꯨꯗꯤ ꯈꯤꯇꯪ ꯍꯥꯏꯂꯥꯏꯠ ꯇꯧꯔꯛꯑꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯍꯧꯖꯤꯛꯁꯦ ꯕꯦꯟꯁꯦ ꯐꯣꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯏꯁꯩꯁꯦ ꯀꯌꯥꯃꯨꯛ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯖꯦꯛ ꯑꯦꯜꯕꯝ ꯀꯃꯥꯏꯅ ꯇꯧꯕꯤꯒꯗꯧꯔꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯒꯦ ꯑꯃꯍꯦꯛꯇꯗꯒꯤ ꯑꯗꯨꯝ ꯌꯥꯏ ꯍꯧꯈꯤꯕ ꯇꯥꯡ 3ꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯑꯃ ꯊꯥꯗꯣꯛꯀꯦꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯝꯕꯅꯦ ꯑꯗꯨꯒꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯂꯥꯁ ꯋꯤꯛ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯏꯄꯤ ꯑꯃ ꯐꯣꯡꯁꯦꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏꯗꯤ ꯔꯦꯀꯣꯔꯠ ꯇꯧꯗꯧꯗ ꯉꯥꯏꯔꯕꯅꯦ ꯖꯁ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯍꯥꯏꯗꯤ ꯔꯐ ꯁ꯭ꯀꯦꯠꯁ ꯑꯃꯗꯤ ꯂꯣꯏꯅ ꯂꯩꯔꯦ ꯄꯨꯟꯁꯤꯟꯕꯁꯨ ꯄꯥꯛ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯡꯒꯜꯁꯤꯗꯤ ꯔꯦꯀꯣꯔꯠ ꯇꯧꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯇꯔ ꯃꯤꯛꯁꯤꯡ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄ ꯀꯣꯕꯔ ꯑꯥꯔꯠꯋꯥꯛ ꯑꯗꯨꯗ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯇꯧꯗ ꯌꯥꯗꯕꯅꯤ나 ꯍꯥꯏꯗꯤ ꯃꯇꯝ ꯈꯔ ꯒꯦꯞ ꯂꯧꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯧꯔꯤ ꯑꯦꯚ꯭ꯔꯤ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛ ꯑꯦꯃꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯕꯦꯟ ꯑꯃ ꯐꯣꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯅꯁꯨ ꯊꯦꯡꯅꯖꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯕꯦꯛ ꯁ꯭ꯇꯣꯔꯤꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗꯕ ꯑꯗꯣ ꯀꯩꯅꯣꯒꯤꯗꯤ ꯑꯗꯨꯝ ꯑꯃꯃꯝꯒꯤ ꯑꯗꯨꯝ ꯍꯪꯖꯒꯦ ꯍꯥꯏꯗꯤ ꯇꯣꯅꯤꯒꯤ ꯑꯗꯨꯝ ꯄꯦꯔꯦꯟꯁꯇ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯌꯥꯝꯕꯅ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯑꯣꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯀꯥ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯍꯦꯛ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯁꯤ ꯊꯥꯏꯅ ꯎꯇꯝ ꯕꯦꯟ ꯑꯗꯒꯤ ꯏꯁꯇꯔꯟ ꯗꯥꯔꯛ ꯑꯗꯨ ꯀꯩꯀꯥꯗ ꯃꯥꯁꯤ ꯃꯥ ꯒꯤꯇꯔꯤꯁ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕ ꯃꯥꯁꯤ ꯄ꯭ꯔꯕꯤꯟ ꯔꯥꯖꯅ ꯑꯗꯨ ꯃꯥꯁꯤ 2007ꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯝ ꯑꯩꯒꯤ ꯀꯖꯤꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯀꯖꯤꯟꯁꯨ ꯒꯤꯇꯥꯔ ꯈꯣꯡꯉꯦ ꯃꯥꯁꯨ ꯂꯥꯏꯐ ꯏꯟ ꯏꯝꯕꯣꯗ ꯒꯤꯇꯥꯔꯤꯁ ꯑꯣꯏꯅ ꯂꯩꯕꯅꯦ ꯃꯥꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯀꯖꯤꯟ ꯑꯃꯁꯨ ꯗ꯭ꯔꯝ ꯊꯤꯜꯂꯦ ꯃꯥꯁꯨ ꯑꯗꯨ ꯃꯥꯁꯨ ꯕꯦꯟ ꯑꯃ ꯁꯦꯝꯕꯒꯤ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩꯅꯣꯗꯗꯤ ꯂꯣꯏꯅꯃꯛꯇꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯐꯦꯃꯤꯂꯤꯗꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯅꯨꯄꯥ ꯏꯊꯟꯗ ꯑꯣꯏꯌꯦꯕꯀꯣ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯍꯣꯏꯅꯁꯨ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯈꯔ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯍꯟꯅꯤꯡꯕꯒꯤ ꯄꯣꯠ ꯂꯩꯗꯅ ꯍꯥꯏꯗꯤ ꯑꯗꯨ ꯍꯥꯏꯗꯤ म्यूजिक हादी अखोना फुल टाइम कनो तौरगा थादरगा हादी यामना हजिकी कनो लेसिदि ngमोइदबगी मम ओइना तौब अदुना हादी थबक खरा ट्राई तौब खोप अदुमायन तौरगा सुम लेबनिना अदु हादी सपोर्ट पुदि तौवेबको अदु तारगसु याम तौदे हाबदि याबदि तौवे अदुमाय जे अखोइगी ngसाइगी स्टैंड नमको अखोइगी लाइफ से फजना सपोर्ट तौब ngamba प्रोफेशन अमा खक्सु मोइना अदुम डिमांड तौदबजि नतेको एवरी पेरेंट्स मिशेल गी दिंग माइन लेबि आइगे से ममा होय पापा होय नदी सपोर्ट से आम तौरेबा थाइन दगी दुम इसाई तंबगे मोइनासु हदी अदुम इनबीबदो हदी तौ खोलोना अदाइन सु पामजाबे दुगा अदुम सपोर्ट सिदी यामदी तौवे दुगा इवेंट के का चटपदसु अदुम थिनोक थिनजिन दो हदी आइसु नुपी ओइबनिना इथनतसु हदी चटपे आदमनिना अदुम पापा होय से अदुम हदी अदुम इनर यावर लेबा अदुम अदुना सपोर्ट ती याम तौवे अदो होय खरबदी हार्ड ओय हदी आइसु स्कूल के काकारिना अदुना लाइक तसु मु फोकस सम तौदबसु यादमनिना होय बोथ साइड्स ता अदुना होय अदो मोइनबुदी हाय हदी इसाई हदी अय अपाम दुम चटलोबुदी हायबको अदुगा अनि अदुना अईगी चॉइस निना अदुना अईजे हदी होय लाइक तसु
ꯐꯣꯀꯁ ꯇꯧꯋꯦ ꯑꯗꯨꯒ ꯏꯁꯩꯗꯁꯨ ꯇꯧꯅꯤ ꯏꯁꯩꯁꯦ ꯇꯧꯅ ꯇꯧꯅ ꯂꯥꯏꯔꯤꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯁꯦ ꯂꯥꯏꯔꯤꯛ ꯏꯁꯩꯗꯕꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯣꯔꯁꯦ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯂꯥꯏꯔꯤꯛꯇꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯍꯩ ꯀꯥꯏꯁꯦ ꯑꯗꯨꯀꯥꯟꯗꯗꯤ ꯆꯩꯕ꯭ꯔꯥ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣ ꯍꯣꯏ ꯈꯔꯕꯨꯗꯤ ꯏꯁꯩꯒꯤꯁꯦ ꯈꯔ ꯐꯪꯖꯅꯔꯕꯅꯤ나 ꯌꯥꯝ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯁ꯭ꯀꯨꯜꯁꯨ ꯃꯤꯁ ꯇꯧꯕ ꯌꯥꯎꯋꯦ ꯇ꯭ꯌꯨꯁꯟꯁꯨ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯚꯦꯟꯠꯀꯨꯝꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯇꯧꯔꯦ ꯃꯤꯁꯁꯦ ꯑꯗꯨꯅ ꯃꯣꯏ ꯃꯃꯥ ꯍꯣꯏꯅꯕꯨꯗꯤ ꯍꯥꯏꯗꯤ ꯍꯣꯏ ꯈꯔꯕꯨꯗꯤ ꯉꯥꯡꯉꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯏꯁꯩꯗ ꯑꯗꯨ ꯀꯩ ꯍꯥꯏ ꯂꯥꯏꯔꯤꯛꯇꯁꯨ ꯈꯔ ꯑꯣꯟꯁꯤꯜꯂꯣꯒ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯞꯄꯣꯔꯠꯇꯤ ꯌꯥꯝ ꯇꯧꯋꯦ ꯑꯍꯥꯟꯕꯗꯗꯤ ꯕꯕꯥ ꯏꯃꯥꯁꯦ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯧꯔꯛꯈꯤꯕ ꯀꯩꯅꯣꯁꯤꯒ ꯍꯥꯏꯔꯨꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯗ꯭ꯔꯝ ꯊꯤꯜꯂꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯤ ꯔꯣꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯟꯁꯤꯗ ꯆꯪꯉꯨꯔ ꯃꯇꯨꯡꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯉꯥꯎꯁꯟꯅꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯨꯝꯕꯒꯤ ꯄꯣꯠꯇꯣ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯎꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯕꯕꯥꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯒꯁꯨ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯃꯥꯅ ꯈꯤꯇꯪ ꯍꯦꯜꯂꯦ ꯀꯩꯒꯤꯅꯣꯗꯤ ꯍꯥꯏꯗꯤ ꯆꯍꯤ 2-3ꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯅꯦꯁꯁꯤꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯃꯥꯏꯅꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯤ ꯃꯃꯥꯅ ꯍꯦꯜꯂꯦ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯑꯗꯨꯗꯨꯒ ꯕꯕꯥꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯑꯦꯟꯗꯤꯁꯀꯤ ꯑꯃꯨꯛ ꯈꯪꯖꯒꯦ ꯑꯩ ꯕꯕꯥꯅꯗꯤ ꯁꯞꯄꯣꯔꯠꯁꯦ ꯁꯨꯡꯇꯧ ꯇꯧꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯅꯕꯨꯗꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯋꯥꯈꯜꯗꯅ ꯑꯃꯨꯛ ꯏꯊꯟꯗ ꯏꯁꯩ ꯇꯧꯔꯒ ꯍꯤꯡꯕ ꯉꯝꯕꯒꯤ ꯋꯥꯈꯜꯗꯁꯨ ꯈꯔ ꯂꯩꯕ ꯑꯗꯨꯅ ꯃꯄꯥꯅꯗꯤ ꯈꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯧꯖꯤꯛꯄꯨꯗꯤ ꯁꯨꯝ ꯀꯩꯅꯣ ꯈꯔꯗꯤ ꯁꯞꯄꯣꯔꯠꯇꯤ ꯐꯪꯉꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯁꯤꯗꯤ ꯍꯣꯏ ꯃꯃꯥꯅꯕꯨꯗꯤ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ ꯑꯗꯨꯒꯤꯗꯤ ꯀꯃꯥꯏꯅ ꯂꯩꯕꯤ ꯈꯤꯇꯪ ꯖꯔꯅꯤꯁꯤꯁꯨ ꯈꯔ ꯁꯥꯡꯅ ꯂꯥꯛꯑꯕꯅꯤꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯤ ꯂꯩꯔꯝꯗꯧꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯕꯥꯁꯦ ꯏꯁꯩ ꯌꯥꯝ ꯇꯥꯔꯛꯑꯦꯕ ꯊꯥꯏꯅ ꯍꯥꯏꯗꯤ ꯃꯥꯅ ꯕꯦꯟꯒꯨꯝꯕ ꯁꯞꯄꯣꯔꯠꯀꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯏꯁꯩ ꯍꯥꯏꯗꯤ ꯒꯤꯇꯔ ꯈꯣꯡꯕꯗꯤ ꯍꯩꯇꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯀꯦꯁꯦꯠ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯀꯦꯁꯦꯠꯁꯦ ꯌꯥꯝ ꯂꯩꯔꯝꯃꯦ ꯊꯥꯏꯅ ꯇꯦꯞ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯁꯨꯝ ꯈꯔ ꯈꯔ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯔꯁꯨ ꯈꯜꯂꯦ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠꯇ ꯑꯗꯨꯝ ꯇꯥꯕ ꯑꯗꯒꯤ ꯏꯁꯩꯁꯦ ꯑꯌꯥꯝꯕꯀꯣ ꯀꯟꯁꯔꯠꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯆꯠꯄꯁꯨ ꯐꯪꯗꯕ ꯑꯗꯨꯒ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯌꯥꯝ ꯐꯪꯗꯕ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯇꯟ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦ ꯆꯍꯤ 7-9ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯀꯟꯁꯔꯠ ꯔꯣꯛꯁꯦ ꯌꯥꯝꯅ ꯆꯠꯅꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯍꯟꯊꯔꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯊꯔꯒ ꯑꯃꯨꯛ ꯔꯤꯚꯥꯏꯚꯦꯜ ꯑꯃ ꯂꯥꯛꯄꯅꯦꯅ ꯑꯗꯨꯝ ꯂꯧꯖꯩꯀꯣ ꯑꯗ ꯁꯦꯀꯦꯟ ꯐꯦꯁ ꯂꯥꯛꯄꯁꯦ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯋꯥꯔꯤꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯏꯃꯥ ꯍꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯝꯗꯕꯗꯒꯤ ꯑꯃꯨꯛ ꯇꯧꯔꯛꯄ ꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯇꯥꯖꯕꯗ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯔꯤꯚꯥꯏꯚꯦꯜ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯁꯣꯝ ꯑꯃ ꯔꯣꯛ ꯕꯦꯟꯒꯁꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯏꯚꯦꯟꯠꯀꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯀꯨꯡꯉꯦ ꯑꯗꯩ ꯕꯦꯟꯁꯨ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯀꯣ ꯑꯗꯣ ꯀꯔꯤ ꯈꯟꯕꯤꯒꯦ ꯔꯤꯚꯥꯏꯚꯦꯜ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯤ ꯑꯦꯖ ꯑ ꯍꯣꯜ ꯑꯣꯏꯅ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯟꯁꯤꯗ ꯌꯥꯎꯔꯕꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯋꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅ ꯄꯦꯜꯂꯦ ꯑꯩꯈꯣꯏꯗ ꯀꯩꯒꯤꯅꯣꯗꯤ ꯍꯥꯏꯗꯤ ꯉꯁꯤꯗꯒꯤꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯆꯍꯤ 10 ꯍꯥꯏꯗꯤ 10-20 ꯃꯃꯥꯡꯁꯤदा ꯍꯥꯏꯗꯤ ꯇꯧꯕꯁꯦ ꯄꯦꯃꯦꯟ ꯐꯖꯅ ꯇꯧꯋꯦ ꯇꯧꯔꯒꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇ ꯁꯨꯃꯥꯏꯅ ꯄꯦꯃꯦꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯇꯧꯕꯁꯦ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁꯄꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯑꯃ ꯇꯧꯕꯁꯦ ꯍꯧꯖꯤꯛꯅ ꯈꯤꯇꯪ ꯍꯦꯟꯕ꯭ꯔꯥꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣꯗꯤ ꯍꯥꯏꯗꯤ ꯊꯥꯏꯅꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯁꯤꯜꯂꯦꯒ ꯍꯥꯏꯔꯒꯗꯤ ꯏꯃꯥꯟꯅꯕ 50-100 ꯑꯩ ꯇꯤꯀꯦꯠ 4-5 ꯀꯛꯑꯒ ꯑꯁ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯪꯉꯒꯦ ꯚꯥꯏ ꯀꯥꯏ ꯇꯧꯕ ꯌꯥꯎꯋꯤꯗꯅ ꯑꯗꯣ ꯁꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ 11-12 ꯀꯥꯔꯛꯄ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯦ ꯚꯥꯏ ꯑꯩꯈꯣꯏ ꯇꯤꯀꯦꯠ 2 ꯀꯛꯑꯒꯦ ꯑꯩꯈꯣꯏ 5 ꯆꯪꯒꯦ ꯀꯥꯏ ꯇꯧꯋꯦꯕ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯀꯌꯥꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯃꯤꯅꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯇ ꯈꯤꯇꯪ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ म्यूजिक हेन्ना अखोइगी ममुत ताना खंगबीबा म्यूजिक फजना ताबीबा फजना ममुत ताना नैनाबा सिदी मतमदुगिना यामना हेनबे हेले मतम हौजिकतगिदी अदुदुगा अखोइगी पेमेंट तौबीबा आर्टिस्ट रेस्पेक्ट तौबीबा मा हाइदी अदुदि टिकेट नुं फजना का चंगबे हाइ टिकेट कक्पा जिना इवेंट ऑर्गेनाइजर दगी टिकेट कक्पा हाइसे पैसादो दगी तौरगा अखोइ पिबिरकदुने पेमेंट से अदुना हाइदी अदुगुंबगी लैबनिना हौजिकनदी अदुगुंबगिदी मैनेजमेंट हौजिकी अदुना हौजिकीजिनदी अदुनदी हेले अदुगा
field sida field sida study tawbi study tawbi ama tawbsidi matamdugidana yam aduga matamdu da su mayam gi ma akoi gi society haigadra adigi koi wakhalon mi khara gi haigadra ko aduda vision da koi gi sai gi keno na zu nung sabna zu hapet pan bi bdo sai gi samga khaktana ko di samak su dum khaksar adu si tawe haidana haidana mayam na ubi go matam da dum khara ngaushin na boina ubi bdo adu change labor mala bradi response kamai lebi gi hojikti hojik se kitang di leirabra na khalle haidi matam da di akoi gi lekai am da sam sang ba mani ga lebi asi pullu nu ko asi ngausan da bani ko haidi ai ga hakting na thengarudra ga ju uma gi sakpham ji yenga ga khoi asi ngausan da bani ji hai khangbi da akoi ma ju tawwe ba si da bukje ada kaino ma taw kan da nasam na kha mi na u da du taw haidi nasam na phaja halaga mi ne hek u da du ta holu kholu hai ado ai di akoi ma gi against legal le hai budi ai di mi ne yeng da ngausan da bu pa mi hai ai di akoi ma ado taw da bu ai khangbi ga ga di ai ga nangna na haidi loina ba tina ba tor kan da ai gi magun khangbi bu adune hena magun lei haina khalle ai gi adu duga adu maina taw do hujik se hojik ki wona di kitang di matam dul leram vision se profession je understand to bi gi sang je kitang di audience pu kitang attract to bagi ni aina ju understand ko ai gum bagi su no music ti leire adi look se am important su oina ju oi look ki de look se pra important marak thatna akoi wari su mayam am sanare aduna akoi Michelle dagi haifet euphonious ki oiba chei mate am tangong ta se wari makha zatadri ngai This time I got no hard feelings until you walk into that room. I wish that I could stop the time for us. Turns out I've been staring at you for so long I can count the hours that you got me staring and our eyes just locked. I don't know what's going on. Is it you and me? Can you be more clear? Why it's getting harder for me to hold in? But you gotta tell me what I tell me. All the ways, tell me how you drag me into. You still act like you have no idea about my hands. Tell me all the ways I'm falling for you, falling for you. The more you lay down, the more I fall for you. am nungai thank you so much hojigi isai dugi da maktai am phajai isai dugi maming du khongjage ne title ta si se original song ne ba khoi gi ado crush on you haina ming thole hadi crush ama da hadi influence tor ga hai bi sei ne ba dugi ado Michelle je hana sai gi high form tam da Hindustani tamme adagi di mu English rom da oina lai ne kamai lai no adugi influence to ga ai je han da hadi Hindustani je pambai nattabida hadi ke hani pamdi pamdubida hadi sum tammena tambado hadi mama hoi chu adu moi di ahanina adugumbadi khardi pamidana Hindustani music se aduna ai ju dum chatle aduda aduda tamme aduga hoi yam pambadi oide ba ngonda gisu aduda ai je English ke ka sum ta ba hore hoi che English yam tae ba made adu ma ga loina ga sum taminare dai English song keka hoi khara han da ise genre se pop kumba yam hadi tara ga sum pamjar me buka adai di sum mathang da to ni hoi thingna dai sum moi mana su da to ni hoi na su influence am to hadi kamai to ni do ise je hadi English song je kamai to buno khot buno hena khangalle adai sum hena pamjare do adai si English ki dom na jakibane adudi genre zida ungla ge khoi ki band ji oina di genre ji karam badan ayamba focus to bi hojik se akhoi gi genre se popang de emo pop ana maina hai khoi gi fuse to ba fusion hai tare khoi gi asing bagi di khoi gi popang se khoi gi 90s hai di magi genre se thiru raga di hai di Beatles lom de gi ju influence mayam ama lak raga di magi style mayam ama change to mai lak re do khoi gi 70s se sei je Ramones hoi
ꯑꯗꯨꯗꯒꯤ ꯁꯦꯛꯁ ꯄꯤꯁꯇꯣꯜꯁ ꯍꯣꯏ ꯃꯣꯏꯅ ꯇꯧꯔꯒ ꯄꯪꯛ ꯑꯅ ꯃꯣꯏꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯌꯥꯗꯕꯤ ꯑꯗꯩ ꯁꯣꯁꯥꯏꯇꯤꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯅꯤꯡꯗꯕꯤ ꯈꯣꯠꯇꯕꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤꯅꯒ ꯄ꯭ꯔꯖꯥꯁꯦ ꯅꯝꯊꯕꯤꯔ ꯂꯩꯕꯒꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯁ ꯇꯧꯒꯗꯧꯅꯤ ꯔꯦꯖꯤꯁ ꯇꯧꯒꯗꯧꯅꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯅꯝꯊꯕꯤꯗꯣꯏꯅꯣ ꯀꯥꯏꯅ ꯑꯗꯨꯝꯕꯒꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯁꯤꯒ ꯁꯥꯒꯣꯟꯅꯔꯒ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯂꯥꯛꯈꯤꯕꯗꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯁꯤꯟꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯁꯤꯊꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯒꯤ ꯑꯃꯨꯛ 90sꯁꯤꯗ ꯒ꯭ꯔꯤꯟ ꯗꯦ ꯑꯗꯒꯤ ꯗ ꯑꯣꯐ ꯁ꯭ꯄ꯭ꯔꯤꯡ ꯀꯥꯏꯅ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯅꯧꯅ ꯔꯤꯚꯥꯏꯞ ꯕꯛ ꯂꯥꯎꯅ ꯇꯧꯔꯛꯄꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯄꯪꯛ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯄꯣꯞꯀꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯦꯟꯊꯦꯃꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯛꯄꯗꯒ ꯃꯌꯥꯝ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕꯗꯒ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯂꯥꯛꯁꯤꯜꯂꯀꯥꯟꯗ ꯄꯣꯞ ꯄꯪꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ ꯏꯁꯥ ꯏꯁꯥꯒꯤ ꯐꯦꯕꯔꯦꯠ ꯑꯥꯔꯇꯤꯁ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯂꯩꯖꯔꯝꯒꯅꯤꯅꯀꯣ ꯑꯦꯁ ꯗ꯭ꯔꯃꯔ ꯑꯣꯏꯕ ꯌꯥꯏ ꯒꯤꯇꯔꯤꯁ ꯑꯣꯏꯕ ꯌꯥꯏ ꯏꯁꯥ ꯏꯁꯥꯅ ꯄꯥꯏ ꯑꯗꯨꯒꯤ ꯑꯃꯃꯝꯗꯤ ꯈꯪꯍꯧꯕ ꯌꯥꯏ ꯐꯦꯕꯔꯦꯠ ꯑꯥꯔꯇꯤꯁ ꯅꯠꯇ꯭ꯔꯒꯅ ꯕꯦꯟ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯨꯝ ꯑꯩꯅ ꯄꯥꯝꯖꯕ ꯖꯣꯅꯔ ꯍꯥꯏꯔꯒꯗꯤ ꯑꯁꯦꯡꯕꯗꯤ ꯀꯩꯅꯣ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯖꯦꯟꯁꯦ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯖꯦꯟ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯑꯌꯥꯝꯕꯅꯗꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯉꯥꯛꯇ ꯑꯍꯥꯟꯕ ꯇꯥꯔꯛꯏꯕ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯁꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯍꯧꯔꯛꯈꯤꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯖꯦꯟꯇꯨꯗꯩ ꯑꯗꯨꯝ ꯄꯥꯝꯕ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯣ ꯄꯥꯝꯕꯁꯦ ꯍꯧꯖꯤꯛ ꯕꯦꯟ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯄꯦꯔꯤ ꯐꯦꯔꯤ ꯍꯣꯏ ꯑꯗꯨꯝ ꯄꯥꯝꯃꯦ ꯕꯦꯟꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯀꯩꯅꯣ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯥꯔꯇꯤꯁ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯄ꯭ꯂꯦꯅꯤꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯩꯁꯦ ꯑꯩ ꯄꯣꯞꯀꯤ ꯑꯌꯥꯝꯕ ꯇꯥꯔꯛꯑꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯑꯗꯣ ꯀꯌꯥ ꯇꯥꯔꯛꯑꯁꯨ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕꯗꯤ ꯄꯥꯛ ꯂꯩꯇꯦꯕ ꯁꯨꯝ ꯄꯪꯇꯥ ꯇꯥꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯖꯣꯅꯔꯥꯁꯦ ꯄꯣꯞ ꯄꯪꯀꯤꯗꯁꯨ ꯑꯩꯁꯦ ꯍꯥꯏꯗꯤ ꯆꯪꯁꯤꯜꯂꯛꯑꯕꯅꯤ나 ꯑꯗꯨꯝ ꯇꯥꯕ ꯍꯧꯔꯛꯄꯗ ꯑꯩꯁꯦ ꯑꯦꯕ꯭ꯔꯤꯜꯁꯦ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯑꯩꯒꯤ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯝꯖꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯥꯔꯇꯤꯁ ꯑꯅꯤꯈꯛ ꯂꯩ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯤꯝ ꯊꯤꯌꯦꯇꯔꯅꯦ ꯑꯥꯏꯔꯟ ꯃꯦꯗꯟꯅꯦ ꯑꯗꯨꯒ Blink-182ꯁꯤꯒ ꯑꯣꯀꯦ ꯁꯦꯟꯗꯤꯁ ꯑꯩꯒꯤꯁꯨ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯑꯃꯇꯪ ꯈꯜꯂꯣ ꯍꯥꯏꯔꯗꯤ ꯗ ꯕꯤꯇꯜꯁ ꯍꯥꯏꯇꯥꯔꯦ ꯗ ꯕꯤꯇꯜꯁꯁꯦꯀꯣ ꯑꯣꯀꯦ ꯂꯦꯖꯦꯟꯗꯔꯤ ꯑꯣꯀꯦ ꯗꯤꯄꯨꯒꯤ ꯑꯃ ꯈꯪꯖꯒꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯜꯇꯔꯅꯦꯇꯤቭꯁꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯗ꯭ꯔꯃꯔꯗ ꯍꯥꯏꯔꯒꯅ ꯄ꯭ꯔꯣꯒ꯭ꯔꯦꯁꯤቭ ꯃꯦꯇꯜ ꯗ꯭ꯔꯤꯝ ꯊꯤꯌꯦꯇꯔꯒꯤ ꯃꯥꯏꯀꯦꯜ ꯅꯣꯏꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯕꯦꯁꯤꯁꯇꯅ ꯐꯪꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯐ꯭ꯂꯤ ꯕꯦꯁꯤꯁ ꯐ꯭ꯂꯤ ꯌꯥꯝ ꯀꯩꯅꯣ ꯌꯥꯝ ꯄꯥꯝꯃꯦ ꯍꯧꯖꯤꯛꯁꯦ ꯌꯨꯐꯣꯅꯤꯌꯁꯀꯤ ꯑꯣꯏꯅ ꯏꯁꯩ ꯑꯃ ꯁꯦꯝꯒꯗꯣꯔꯦ ꯅꯠꯇ꯭ꯔꯒꯅ ꯀꯝꯄꯣꯖ ꯇꯧꯗꯣꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯦꯟꯂꯤ ꯂꯤꯗꯔꯁꯤꯞꯁꯦ ꯀꯅꯥꯅ ꯂꯧꯒꯟꯒꯦ ꯑꯗꯨꯒ ꯏꯁꯩꯁꯤꯒꯤ ꯀꯃꯥꯏ ꯑꯗꯨꯒꯤ ꯍꯥꯏ ꯇꯥꯔꯦꯀꯣ ꯖꯦꯝꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯍꯧꯔꯁꯤꯒꯥꯏ ꯀꯅꯥꯅ ꯌꯥꯝ ꯍꯧꯒꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯂꯧꯒꯟꯕ ꯍꯥꯏ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯁꯦ ꯀꯅꯥ ꯑꯣꯏꯒꯦ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯤ ꯅꯨꯡꯁꯥꯕꯅ ꯑꯌꯥꯝꯕ ꯅꯨꯡꯁꯥꯕꯅ ꯑꯌꯥꯝꯕ ꯂꯧꯔꯦꯕ ꯑꯩꯈꯣꯏꯅ ꯑꯥꯏꯗꯤꯌꯥꯁꯦ ꯌꯨꯝꯗ ꯁꯨꯝ ꯁꯦꯝꯅꯔꯒ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯔꯒ ꯀꯩꯅ ꯐꯖꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯌꯥꯝꯕꯅꯗꯤ ꯁꯦꯝꯕꯅꯗꯤ ꯑꯣꯏ ꯑꯗꯨꯒ ꯂꯤꯔꯤꯛꯁꯇꯤ ꯀꯅꯥ ꯑꯗꯨꯁꯨ ꯅꯨꯡꯁꯥꯕꯒꯨꯝꯕ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯗꯣꯏꯔꯥ ꯒ꯭ꯔꯨꯞꯀꯤꯁꯨ ꯑꯣꯏꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯆꯦꯜꯅꯁꯨ ꯏꯔꯛꯀꯅꯤ ꯑꯗꯩ ꯗꯥꯅꯣꯡ ꯁꯥꯕꯅꯁꯨ ꯏꯔꯛꯀꯅꯤ ꯑꯗꯣ ꯏꯔꯛꯑ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯄꯨꯂꯞ ꯁꯤ ꯐꯖꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯌꯦꯡꯅꯔꯒꯅꯦ ꯑꯗꯨꯝ ꯄꯨꯂꯞ ꯇꯧꯔꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯥꯏꯗꯤ ꯇꯥꯟꯅꯔꯒ ꯑꯩꯅ ꯏꯔꯛꯏꯁꯤꯗ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩ ꯍꯥꯞꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯁꯛꯄ ꯃꯇꯝꯗ ꯔꯤꯗꯃꯤꯛ ꯑꯣꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯤ ꯇꯣꯟꯇꯣꯟꯗ ꯑꯃꯨꯛ ꯄꯤꯔꯒ ꯍꯥꯏꯐꯦꯠ ꯁꯨꯔ ꯄꯥꯟꯖꯜꯂꯒ ꯌꯦꯡꯉꯨ ꯈꯣꯠꯂꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯦꯔꯦꯟꯖꯃꯦꯟꯁꯤꯗꯤ ꯃꯌꯥꯝ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯩ ꯑꯣꯀꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯕꯦꯟꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯣꯏꯗ ꯌꯥꯝꯅ ꯋꯥꯠꯄ ꯐꯦꯁꯤꯂꯤꯇꯤ ꯑꯃꯈꯛ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯖꯦꯃꯤꯡ ꯔꯨꯝ ꯂꯩꯇꯕ ꯁ꯭ꯇꯨꯗꯤꯑꯣ ꯂꯩꯇꯕ ꯑꯗꯣ ꯁꯤ ꯀꯔꯤ ꯈꯟꯕꯤꯔꯤ ꯍꯧꯖꯤꯛ ꯐ꯭ꯌꯨꯆꯔꯗ ꯇꯧꯒꯦꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯑꯦꯗꯖꯁ ꯇꯧꯕꯤꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯪꯅꯕ ꯉꯥꯏꯅꯔꯦ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯪꯕ ꯇꯥꯏꯃꯤꯡ ꯑꯃ ꯑꯗꯨ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯖꯦꯝ ꯀꯩꯀꯥ ꯇꯧꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯃꯦꯟꯂꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯣꯏꯅ ꯇꯧꯒꯜꯂꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯑꯗꯣ ꯃꯐꯝꯗꯤ ꯁꯤꯗ ꯑꯗꯨꯝ ꯋꯥꯏꯗꯣꯏꯅꯦꯕ ꯁꯤꯗ ꯋꯥꯏꯒꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯗꯥꯏꯔꯦꯛꯒꯥꯟꯒꯤꯁꯦ ꯁꯤꯗꯩꯁꯤꯗ ꯇꯧꯋꯦ ꯑꯗꯨꯗꯒꯤ ꯃꯃꯥꯡꯗ ꯁꯦꯂꯣ ꯔꯤꯚꯔꯗꯒ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯨ ꯃꯦꯟꯂꯤ ꯁꯤꯗ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯁꯤꯗꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯀꯟꯚꯤꯅꯤꯌꯟ ꯑꯣꯏꯕꯗꯒꯤ ꯍꯥꯏꯗꯤ ꯂꯝꯗꯥꯡꯁꯨ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯂꯝꯗꯥꯡ ꯆꯥꯕꯁꯨ ꯊꯤꯔꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯥꯁꯨ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯈꯣꯠꯄꯗ ꯍꯥꯏꯗꯤ ꯕꯕꯥ ꯍꯣꯏꯁꯨ ꯑꯃꯨꯛ
ꯌꯨꯝꯒꯤ ꯊꯕꯛ ꯊꯥꯗꯣꯛ ꯃꯃꯥ ꯑꯃꯨꯛꯀ ꯇꯧ ꯂꯥꯛꯄꯅꯤꯅ ꯍꯥꯏꯗꯤ ꯁꯥꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯏꯕ ꯑꯃ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯖꯦꯝꯒꯨꯝꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯁ꯭ꯇꯨꯗꯤꯑꯣꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯟꯕꯤꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯕꯤꯒꯦ ꯑꯁ ꯑꯗꯨꯒꯤꯗꯤ ꯂꯩ ꯄ꯭ꯂꯥꯟꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯁꯤꯗ ꯍꯥꯏꯐꯦꯠ ꯂꯝ ꯃꯇꯦꯛ ꯑꯃ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯑꯗꯨꯝ ꯆꯥꯎꯅ ꯀꯟꯚꯤꯅꯤꯌꯟ ꯑꯣꯏꯅ ꯆꯥꯎꯅ ꯁꯥꯕꯗ ꯌꯥꯝꯅ ꯆꯞ ꯆꯥꯒꯗꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯑꯗꯨꯗꯩꯁꯤꯗ ꯑꯩ ꯁꯥꯒꯦꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣꯗꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯁꯩ ꯑꯃ ꯀꯝꯄꯣꯖ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯑꯃ ꯍꯥꯏꯗꯤ ꯄꯨꯟꯐꯝꯁꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯋꯥꯏꯔꯒ ꯄꯨꯜꯂꯨꯕꯁꯨ ꯌꯥꯗꯦ ꯑꯗꯒꯤ ꯌꯨꯝꯗ ꯈꯣꯡꯕ ꯍꯥꯏꯁꯤꯁꯨ ꯇꯣꯅꯤ ꯍꯣꯏꯗ ꯑꯅꯝꯕꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯜꯂꯒ ꯇꯞꯅ ꯈꯣꯡꯕꯁꯤꯗꯤ ꯇꯞꯅ ꯁꯥꯒꯠꯄꯁꯤꯗꯤ ꯇꯣꯅꯤ ꯍꯣꯏꯗ ꯇꯧꯋꯦꯕ ꯑꯁ ꯌꯥꯝ ꯊꯤꯅ ꯃꯁꯅꯦ ꯀꯩꯅꯣꯁꯤꯗꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯕꯦꯟ ꯑꯃ ꯂꯩꯔꯒꯗꯤ ꯕꯦꯟꯁꯤꯃꯒꯤ ꯄꯨꯟꯐꯝ ꯍꯥꯏꯗꯤ ꯑꯩꯅ ꯄꯨꯟꯅꯤꯡꯀꯥꯟꯗ ꯄꯨꯟꯕ ꯌꯥꯕ ꯍꯥꯏꯗꯤ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯄꯨꯟꯕ ꯌꯥꯕ ꯀꯩꯅꯣꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯃꯁꯅꯦ ꯕꯦꯟ ꯑꯃꯒꯤ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐ꯭ꯌꯨꯆꯔ ꯑꯗꯨꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯈꯪꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯤꯡꯁꯦ ꯐꯣꯔꯝꯗꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯂꯩꯔꯛꯄ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯏꯚꯦꯟꯠ ꯃꯌꯥꯝ ꯑꯃ ꯀꯨꯡꯉꯛꯄ ꯑꯗꯨꯒꯤ ꯏꯟꯚꯤꯇꯦꯁꯟꯁꯨ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨꯕꯨ ꯕꯦꯟꯁꯦ ꯆꯍꯤ 3 ꯂꯩꯔꯒ 4 ꯂꯩꯔꯒ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯛ ꯕꯦꯆꯂꯔ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯕ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯊꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯇꯥꯏꯃꯤꯡꯗ ꯀꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯕꯦꯟ ꯑꯃ ꯐꯣꯔꯝ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯐ ꯇꯥꯏꯝ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤꯌꯣꯔꯤꯇꯤꯗꯨꯗꯤ ꯄꯤꯕ ꯉꯝꯗꯕ ꯂꯩꯕꯅꯤ나 ꯑꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯈꯔ ꯄ꯭ꯂꯥꯅꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩꯕꯤꯒꯦ ꯐ꯭ꯌꯨꯆꯔꯁꯦ ꯀꯃꯥꯏꯅ ꯎꯕꯤꯒꯦ ꯌꯨꯐꯣꯅꯦꯁꯀꯤꯅ ꯀꯃꯥꯏꯅ ꯇꯧꯕꯤꯗꯣꯏꯅꯣ ꯑꯗꯣ ꯍꯧꯖꯤꯛ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯅ ꯑꯦꯜꯕꯝ ꯑꯗꯨ ꯏꯁꯩ ꯑꯃꯗꯤ ꯊꯥꯗꯣꯛꯀꯗꯧꯒꯤ ꯔꯦꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁ ꯃꯅꯨꯡꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯇꯧꯒꯦ ꯀꯥꯏꯅꯒ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯕꯤꯒꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯤ ꯚꯤꯖꯟꯗꯨꯃꯒ ꯈꯪꯖꯒꯦ ꯀꯝꯄꯤꯇꯤꯁꯟꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣꯗꯤ ꯍꯥꯏꯗꯤ ꯖꯁ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯕ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯆꯍꯤ ꯑꯃ ꯆꯪꯒꯦꯔꯥ 2 ꯆꯪꯒꯦꯔꯥ ꯖꯁ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗꯣ ꯍꯣꯠꯅꯔꯒ ꯁꯤꯅ ꯐꯖꯔꯦ ꯍꯥꯏꯕꯗꯨꯃ ꯄꯨꯊꯣꯛꯑꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯒ ꯃꯤꯅ ꯄꯥꯝꯕꯤꯕ ꯄꯥꯝꯕꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯤ ꯃꯤꯒꯤ ꯄꯔꯁꯄꯦꯛꯇꯤቭꯗꯨꯗ ꯂꯩꯌꯦ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯒ ꯄꯨꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯏꯁꯩꯗꯨꯃ ꯑꯗꯨꯒ ꯀꯨꯏꯅ ꯁꯥꯟꯅ ꯆꯠꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯚꯤꯖꯟꯁꯦ ꯌꯥꯝ ꯁꯥꯟꯅ ꯎꯏꯕ ꯍꯥꯏꯗꯤ ꯑꯩ ꯋꯥꯈꯜ ꯑꯩ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯑꯩ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤꯅꯦꯅ ಖꯟꯒꯅꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯅꯪ ꯌꯨꯔꯣꯞꯇꯒ ꯇꯨꯔ ꯆꯠꯅꯤꯡꯗ꯭ꯔꯥ ꯑꯩ ꯃꯣꯏꯗ ꯑꯗꯨꯝ ꯍꯪꯉꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯪꯉꯕ ꯀꯣꯏꯁꯟꯅꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯗꯥꯎ ꯊꯥꯕ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯗꯨꯝꯕꯒꯤ ꯚꯤꯖꯟꯁꯦ ꯁꯥꯟꯅ ꯎꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏꯕꯨ ꯑꯗꯨꯝ ꯁꯤꯔꯤꯐꯥꯎꯗꯤ ꯑꯗꯨꯝ ꯇꯧꯅꯤꯅ ꯈꯜꯂꯦ ꯑꯗꯨ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯦꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯐꯖꯅ ꯑꯗꯨꯝ ꯆꯠꯀꯅꯤ ꯍꯥꯏ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯑꯃ ꯇꯧꯕꯒꯤ ꯒꯦꯞ ꯂꯩꯕꯗꯨꯅ ꯑꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯈ꯭ꯔꯒꯁꯨ ꯑꯗꯨꯒ ꯕꯦꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯀꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯇꯣꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯁꯤꯌꯣꯔꯤꯇꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯃꯗꯤ ꯊꯝꯖꯩ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯄꯦꯁꯅꯦꯠ ꯑꯣꯏꯕ ꯀꯩꯅꯣ ꯕꯦꯟꯁꯤꯒꯤ ꯑꯩꯈꯣꯏꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟ ꯑꯃꯈꯛꯅꯦꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯁꯨ ꯉꯁꯤꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯐꯣꯅꯦꯁꯀꯤ ꯑꯃꯨꯛ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯑꯗꯨꯒꯤꯗꯨꯃꯒ ꯑꯩꯈꯣꯏ ꯏꯝꯄꯦꯛꯇꯤꯚ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯁꯤꯌꯔ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯥꯗꯔꯁꯦ ꯍꯥꯏꯗꯤ ꯃꯥꯗꯣ 2018 ꯁ꯭ꯋꯥꯏꯗꯒꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯥꯈꯤꯕꯁꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯜꯀꯣꯍꯣꯜ ꯁꯤꯖꯤꯟꯅꯔꯒ ꯇꯥꯕꯗꯤ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯆꯍꯤ 4 ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯍꯤꯗꯥꯛ ꯀꯩꯀꯥ ꯇ꯭ꯔꯤꯠꯃꯦꯟ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯨꯒ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯪꯕꯒꯤ ꯇꯥꯏꯞꯇ ꯄꯨꯛ ꯀꯪꯊꯣꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯦꯛꯑꯞ ꯆꯠꯂꯨ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯗꯣꯛꯇꯔꯅ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯁꯦꯅ ꯍꯥꯏꯔꯛꯑꯕ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯄꯩꯁꯥꯁꯤ ꯌꯥꯝ ꯊꯤꯅ ꯆꯪꯉꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝꯃꯕꯗ 40 lakhs to 60 lakhs ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀோ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥꯗꯣ ꯍꯥꯏꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯝꯗꯕꯅꯤꯅ ꯍꯥꯏꯗꯤ ꯑꯗꯨꯗꯒꯤ
ngamdabagi tawbanina haidi fund raise kumba tawraga haidi event ngasi event je sinbane haidi akoi ben atopasing myam adagi musician myam ama haidi group tawraga haidi mating pangyekna kopidana tawra haidi ngasi event je the est na thangal bazar da leibane ko yes na adu mafam jina sponsor tawbire adu duga akoi ben mi waxing ben jiga tejing poksima jiga akoi euphony siga akoi ben akum jinga si je perform tawdine bo horen kan horen tawani ado sumale do matung desu hadi ikoi debida hadi kano charity hadi fundraising event oina khar sauna amsu tawna ba na plan amsu tawri ba hadi akoi wa se august ki 3 fast week side chatna bagi plan tawbani hadi delhi ILBS na hospital amne adu tawda adu ma adu tawna ba hadi adu kitang fundraise oina ba fundraise leina ba pesado adu to koigi ngasai gi tawriba event sidagi phangpuduna koigi ngasai babagi babagi magi treatment gi da koine season ga doini duna atopa band members sing aduga band akoi manipur da leiba band artist mayam jina ju adum support to bibje ko yam satina support to bire yam nungai aduga koi support se yam tung sang na su tawbiba oisino aduga sumaina koi masen nuksinaraga adumai chapmina bjina hena su tung koina su mai pakani na ju ka koina ju khangse aduga toni gi pabung su yam thuna ju recover tawrna ba aduga kaino koina su ko adum effective site gi ju thamjage aduga ngasi gi event si ju mai pak poi biu mathang lakadoriba singadoriba event si ju mai pak poi biu aduga yam phajna fund raise tawba ngamba aduga oi biu ko aduga aloshilak pagi tangkak sida ina hajani muna koi gi band members sing any audience koi gi yengbiriba miyam pumna moi koi gi site da koi na as a artist as a band moina haining bo wai amani dang le dum thambira mo hajagi ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯕꯁꯦ ꯍꯥꯏꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯁꯞꯄꯣꯔꯠꯁꯦ ꯄꯥꯛ ꯂꯩꯔꯝꯗꯦ ꯑꯥꯔꯇꯤꯁ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯦꯟ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯇꯧꯕ ꯍꯧꯕꯤꯔꯛꯑꯦ ꯑꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯑꯃ ꯑꯥꯔꯇꯤꯁ ꯑꯃ ꯌꯣꯛꯈꯠꯄꯤꯅꯕ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯤꯗ ꯍꯥꯏꯗꯤ ꯑꯆꯧꯕ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯆꯪꯕ ꯉꯝꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯛ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯁꯦ ꯃꯅꯤꯄꯨꯔꯗ ꯈꯤꯇꯪ ꯋꯥꯏꯌꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯂꯩꯇꯕꯒꯨꯝꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯥꯅ ꯑꯣꯏꯅ ꯊꯤꯖꯕ ꯏꯁꯥꯅ ꯑꯗꯨꯝꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯍꯥꯏꯗꯤ ꯐꯖꯅ ꯍꯥꯏꯗꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯒ ꯍꯥꯏꯗꯤ ꯍꯧꯒꯠꯂꯛꯏꯕ ꯕꯦꯟ ꯑꯣꯏꯔꯣ ꯑꯥꯔꯇꯤꯁ ꯑꯣꯏꯔꯣ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯗ ꯍꯥꯏꯗꯤ ꯑꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯋꯥꯔꯜ ꯀ꯭ꯂꯥꯁꯇ ꯊꯦꯡꯅꯕ ꯉꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯎꯠꯊꯣꯛꯄꯤꯅꯅꯕ ꯍꯥꯏꯗꯤ ꯕꯣꯗꯤ ꯑꯃꯗꯤ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯕꯣꯗꯤ ꯍꯥꯏꯁꯤꯗ ꯂꯣꯏ ꯌꯥꯎꯗꯣꯔꯕꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯑꯗꯨꯒ ꯁꯞꯄꯣꯔꯠꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯈꯔ ꯐꯪꯉꯦ ꯑꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛ ꯐꯪꯉꯤꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯐꯖꯩ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣꯝꯅ ꯇꯧꯔꯤꯕ ꯑꯄꯤꯜꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯝ ꯇꯥꯕꯤꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯌꯨꯐꯣꯅꯤꯌꯁ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯚꯤꯅꯤꯡꯗꯁꯨ ꯏꯚꯦꯟ ꯑꯃꯁꯨ ꯂꯩꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯇꯤꯝꯒ ꯄꯨꯟꯅ ꯄꯨꯟꯃꯤꯟꯅꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯔꯣꯀꯔꯁ ꯏꯄꯤꯁꯣꯗ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯖ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯨꯐꯣꯅꯤꯌꯁꯀꯤ ꯕꯦꯟꯁꯦ ꯍꯦꯟꯅꯁꯨ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯕꯦꯟ ꯑꯃꯈꯛ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯔꯣꯀꯔꯁ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯃꯁꯤꯡꯁꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯃꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯌꯥꯝ ꯄꯦꯁꯟꯅꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯤ ꯑꯗꯨꯃꯛ ꯆꯪꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯔꯣꯀꯔꯁꯀꯤ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯇꯦꯟꯖꯤꯡ ꯄꯨꯈ꯭ꯔꯣꯝꯅ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ